Dr. Singa Khatnavada Ramdev Makoigi Mapanasu Aibu Pabangam Loy Allopathy amasung modern medicine gi mayokta aranba amasung mingsathian ningai oiba athiba wangang sing ngangkhibagi damag michai nanglaba yoga guru Ramdev na makhoi gi mapanasu Swami Ramdev fabangam loi hairaduna mahak fana bagi demand sing adu signaraduna social media da atopa wathok oiraba video amadasu ngasi thoglaktuna wangang ba ukhrei makhoi asi subnagi wachoi ngangduna langba singni Daku Ramdev Mahadaku Ramdev Giraftar Ramdev amasung asina singba kaya makhoina semli haina social media da Ramdev fau haiba sing aduda mahakna paukhum piraduna haiki COVID-19 crisis manungda coronavirus masamakna hatpadagide hauzik matamgi medical layeng singdagi siba masingna hele haina handak sayo losilakpada thoglakiba video amada hairakibagi damag India gi khwaidagi chauba consumer goods amasung alternative medicine empire singi manungdagi ama oiriba adugi khangnariba Ramdev bu paksana yaningdaba phongdoknarakhi layeng natraga oxygen phangdaba maramdagi sikiba sing adudagi yamna henna allopathic medicine singi maramdagi mi la kaya sikre haina thauram amagi video amada Ramdev na haiki mahakna allopathy bu stupid amasung bankrupt science amani haiki magi wangang sing aduna laibak asigi mafam pumnamakta leiriba Dr. Singdagi yaningdaba kholau launarakhi Union Health Minister Harshvardhan gi chithi amagi matungda Ramdev tweet amagi kuthangda mana ngangkhiba warol sing adu namduna amuk handokhanba takhe adumoinamag Ramdev na TV debate sing amasung public platform singda wahai sing adu amuk hannabagi lambi phangkhiba maramna mangonda thoina nachungba leitabasu utkhe Dr. Lak ahumga lising yangkhai gi mahut siliba Indian Medical Association IMA na coronavirus vaccination gi matangda miyamda lana khalhanba campaign ama sathabagi damak amasung masigi layengge government ki protocol singna bagi damak Ramdev khudakta sedition gi maran sigadabani haina demand tawduna prime minister da che ikhrei Dr. Singhi makok thongba medical body aduna Ramdev ki mathakta allopathy amasung allopathic practitioner singi mayokta magi wangang sing adugi damak numit 15 gi manungda lale haijaba ama demand tawduna madu tawdrabade yoga guru adudagi lupa crore lising amagi compensation ama demand tawragani hairaduna defamation notice ama mangonda pikhrabane COVID ki Mannadaba vaccine ani Kappada Akaiba Leite COVID-19 dagi ngakthoknanaba miyamda vaccine ge dose ani kapthokliba sida ahanba dose amadi akonbagi dose adu tongan ba makalgi vaccine oirabasu thoidongna amangba leite haina center gi khwaidagi awangba thake COVID-19 ge advisory oiriba Dr. B.K. Paul na phongdokhrei agency dagi phangba paw asina hai Dr. B.K. Paul na wafamadu Uttar Pradesh ke Siddharth Nagar district ta leiba Badhani Primary Health Care Center da thokibane miyoi kunna ahanba dosta Covishield kaplaba matung ani suba dosta Covaxin kapsul lubage side effects sing thorakadra haibagi mipaiba pokna rakhiba thokdok amagi matungda phongdokhibane imungna sikre khaluraba miyoi ama yumda amuk halakre Rajasthan ge Rajasmanda pumtharaba haksang amabu magini haina lana masak taktuna mayumda puraktuna aroiba mathong mangam pangthokhrabage chayol amagi tungdam magi imungna sikre haina lana khaluraba masagi chahi nifuram suraba miyoi ama yumda amuk halakre government chalaiba RK hospital na Govardhan Prajapat kauba miyoi amagi haksang adu unidentified oina laukthokiba amasung kona Gomkar Lal Garuriyage mari mata singna lan haksang adu magini haina laukibadagi thokdok adu thokibane imungi miyoina haksang adu masak takhrei pukhrei amasung me taraga manga da aroiba mathok mangam pangthokhrei adumoinamag Mr. Garuriyana me kulhumdoida yumda amuk halakibane Lanai hospital singna sel hena lauram labade pau pibirau MSF Manipur da salairiba Lanai hospital singna COVID-19 layangbada sel ka hena lauriba sibu Thingnanaba laingangna chapchaba mamal lepi haina tha asigi kulhumdoida Manipuri Student Federation MSF na phongdokhrabagi matungda laingangna order ama thoktuna akaknaba mamal ama lepirakpa ase yamna apenba phawi loinana laingaki order asibu ngangna chattaba yaurabade miyamna MSF ta pau pibirau haire Barsuel oina pangthokiba paugi mifam amada wangangladuna Federation asigi General Secretary Hizam Roshan na hai COVID-19 gi ani suba web asina achoba sapu piduna State asida misi mina thokpagi chang leptana hengalakle masibu thengnanaba amadi miyamgi khalaga ngarang Government of Manipur ge
Health Department na order ama private hospital sing da sanagadaba category of bed PMJAY CMHT haidiba sing ase private hospital sing da sanabiyo miyoi ba kaya gi punsi kandaba yade haiduna thamoi seng na thabak ta onthok piyo asiguma chira patan phamasida lanai hospital kharana sel tan barom da hena mai onsin duna laiset asibu layeng bagi mamal maram chadana yamna hena lowba thengnaba asi yamna laibak thibane adubu laingak na handak thokliba order asina de hospital singna mamal hena lowbagi thabak ase thingba ngamlagani haibagi thajaba leire hairi mahakna makata na hai laingak na thokiba order ase lanai hospital singna karigumba thabak ta onthoktana lawning ba mawong da sel lawram ba thengnarabade MSF ke helpline number 9402275850 natraga 8787604146 ta pau pibirau maduda lup asina ngamba mateng pangani haire amaromda state asige Dr. Singbu COVID layeng bada online da phone WhatsApp ki khuthang da layeng ba ngamna ba train tawbina ba mari leina ba authority singna athuba matam da thabak paikhat piyo asumna tawrabade miyam na hospital da masing thingamdana thomjaliba se kharada oirabasu hanthaba ngamgani laibak asigi tongan ba state kaya da Indian Medical Association imana helpline number kaya chalaiduna home isolation tawduna lediba patient singda khudong saba kaya pidi Manipur da su Indian Medical Association Manipur State branch na su isolate tawduna lediba miyoi singda helpline number kaya su pithok piduna telecounseling amade telemedicine monitoring tawbiyu haina mahakna makata na haiki Mali military na president prime minister thadokre tha mapan gi manungda Mali ge ani suba military coup oiramba yaba amada laibak asige interim president amasung prime minister adu phajinduna thamkiba amasung makhoi gi sakti sing lokthokibagi numit humni gi matung ngasi sagolsel numita makhoi adu thadokle haina military official amana phongdokre makhoi bu thadokhiba ase international community gi maruoiba demand ama pangthokle adubu civilian government ta khudakta Hanjil Hannabagi Atai Demand Singh Pangadavadi Yamna Watle Maligi elected President Ibrahim Boubacar Kaitabu Mafam Loktokiba Haukiba August Ki Ku Amagi Matungda Civilian Laingakta Amuk Halagnaba Transitional Lusingba Singda Thavak Sinakibane President Bahanado Amasung Prime Minister Mokhtar Kuwane Thadokre Haibadu Makoigi Imung Manungi Miyoi Singna Phongdoklakre Miyoi Ani Adu Laibak Asigi Konung Bama koda laiba makhoi yum singda thunglakre Cyclone Yasna sokiba sing yangsinaba ngasi Prime Minister na Orissa Bengal chatkane Cyclone Yasna samudra torbanda state ani amang ata thokan kiba sing adu yangsinaba Prime Minister Narendra Modi na hayeng Orissa amasung West Bengal da chatkane government likhun singi matungina Prime Minister na Bhubaneswar da thungani amasung mafam aduda review mifam ama pangthokane madugi matungda mahakna nongthaktagi Orissa ge Balesor amasung Badrak district sing amasung West Bengal ge Purba Medinipur district yangsingani Prime Minister na ngasi nonglay nungsit aduna sokhalamba adu yangsinaba mifam ama tangbal lawki nonglay nungsit aduda sokiba mafam singdagi miyoy lising ama henna National Disaster Response Force NDRF team singna kannaba honakiba amasung lambida apanba sing thohaliba upambi amasung electricity gi post lising ani ga chamnga henna loktokiba adu khanakhi State sing aduna sokiba singge changlep na bahonari adubu ahan bagi pau sing nade nonglay nungsit adugi matang da mangzong na yamna sumna pau piba amasung communication phajana tawkhiba aduna mi siba khwaidagi yamdaba thakta hanthan gi aiba utke khwaidagi thuba matamda soklaba mafam singda mahausagi punsida hanjil halagnaba amasung soklaba sing aduda relief phajana yenthoknaba agency singda Prime Minister na pauktak pikhi masigi mamang tha asida cyclone town te na Nungsup thangba samudra torbanda achouba sangda atek akai thokhankiba matamda Prime Minister na Gujarat amasung Diuda soklaba mafam sing adu nongthaktagi yangsinkhi mahakna Gujarat khudaki relief wakidamak lupa crore lising amagi tengbang lauthokhi ngarang Orissa da kangfalam yaurakhiba nonglay nungsit aduna maram oiduna yamdrabada miyoi mari sikhi amasung lakaya thangdokhi West Bengal Chief Minister Mamata Banerjee na nonglay nungsit aduda State atuda yamdrabada miyoi crore ama sokre haikhi nungsitna sohalakpa yaba mafam singdugi miyoi lak tararom thangdokhankhi Orissa da Chief Minister Navin Patnaik nasu soklaba mafam sing nongthaktagi yangsinkhi State government na nonglay nungsit aduna ising thumalaba khun chamaga kunipan gidamak numit taret ni ge relief ama laukthokre